Chief Minister की Home Constituency yauna polling station taragani thoi thas की kungamari da nauna repol tauragani haina Manipur की Chief Electoral Officer PK Singh na lauk thokre. CM yauna BJP की Minister amadi MLA की Assembly Constituency Singh polling station taragani thoi da repol tauragani haiba simak pangthokib election adu free and fair oidre takpani. Mafam adugi MLA Singh ikaiba khangbiu haina CPI ki candidate Dr. M Narana phongdokre. Inergi Mikhalda Hengang Assembly Constituency ki Kairang Muslim ki polling station ahum repol taugani haina media da phongdorakliba si maram chade miyam na yaba ngamloi haina Kairang Muslim Social Development Committee na phongdorakli. Amasong Nambol Kendra ki lema pokpam da Mikhal Niom chumna pangthokide haina BJP ki wangangloi Dr. Nimai Chan Luang na phongdokiba wapam aran bani yumfam yaudabani haina Nambol Block Congress Committee na hairi. Mayam bukurum zari dom yang berbis Impact News ni Prime Time Manipuri News Bulletin dai khaidam jentazina hujip pungja se faw gi mor ba paw sing mayam da pizari. Inner Manipur Parliamentary Constituency ki Mikhalda proxy voting tauba amadi EVM thugaiba yauna thokiba tongan ba thodok singna maram oiraga param chumna vote thadanakidraba polling station taragani thoi thasigi kungamari da nauna repol taragani haina Manipur ki Chief Electoral Officer PK Singh na laukthokre. Nauna repol taugadariba polling station taragani thoi adugi manungda Chief Minister Nongthombam Beren ki Home Constituency oiriba Hengang Assembly Constituency ki polling station manga Works Minister T.S. Bishojit ki Home Constituency oiriba Thongzue Sida ama Forest and Environment Minister ki Andrew A. Sida ani amasung MLA Laurembam Rameshwar ki Kairao A. Sida Marini. Haiba polling station sing adugi number na 2/23 Hengang Mayay Lekay A 2/26 Hengang Makalekay 2/31 Kairang Muslim Mayay Lekay 2/32 Kairang Muslim Mamang Lekay 2/33 Kairang Kuno Chingya Lekay 5/32 Kongman John 5B 6/6 Kiamgay Mamang Lekay 6/10 Kiamgay Muslim South A 6/20 Urup Muslim 6/35 Tiam Konjil B 7/32 Yambem C amasung 7/39 Nongbrangni. Hiramasigi matang the Chief Electoral Officer PK Singh na polling station Singh asida Central amasung State Force ki platoon 1/1 seasonaduna ningthi na ngak selaga ayuk pung taret tabadagi nungthil gi pung mari fawba vote thadanagani hairi mathau tarabadi Central Paramilitary Force fawba seasonagani Mikhal ningthi na amadi paramchumna pangthoknaba polling station gi manung amadi mapanda CCTV camera khinbagi loinana webcasting tawgani hairi. Regarding the preparation for the 12 repolls, everything is in place. We will be sending at least SDC or senior officers for the poll duty as presiding officer. For the polling officer 1, 2 and 3, we will be sending our assembly level trainers, master trainers who are well aware of the procedures. Regarding security, we will have minimum 1 platoon of central force plus 1 platoon of state police, armed police. In addition, there will be a couple of polling stations where we will have extra central forces also. For proper transparency, we have ensured that we will have webcasting / CCTV both inside as well as outside the polling station. In addition to this, we also had 4 cases rather, 5/3, 10/13, 10/24 and 23/29, where the mock poll data had not been cleared. We sent a proposal to the commission that in the mock poll, we have all the VVPAT slips available and it is properly sealed and kept aside as per instructions of the commission. So we have got the approval that for these 4 polling stations, the count will be done through VVPAT slips. Chief Minister ki AC yauna BJP ki Minister amadi MLA ki Assembly Constituency ki tungan ba polling station taragani thoi da repol tauragani haiba sima pangthoki ba election do free and fair oi khedre haiba takle mafamadu ki MLA Singh ikaiba khangbiu haina CPI ki candidate Dr. M Narana phongdokre. Loinana repol asida independent candidate oriba RK Samendro topeng kaiku ki polling agent Singh da 3 turn taurakpadagi mahak ki polling agent oibina ba leitre haina RK Samendro na nungaitaba phongdokre. Handak pangthokiba Mikhaladada money amadi muscle power kaya seasonaki haiba wafam asida yumfam oidana independent mireb RK Somendro Kaiku CPI gi mireb Dr. M Nara amadi Praja gi convener Irendro yauna makhoi ahum punna ngasi Manipur Press Club ta paumi singa unabada chatakiba election aduda aranba pambai kaya seasonaki haina pendaba phongdoki.
Kaikuna Fongdorokpada Sel Yenba Pelaktabadagi Proxy Tauba EVM Capture Taubana Chingba Kaya Chatharakpasi Tasena Laibaktivani Miamna Apamba Mihut Kanjabagi Hak Adubu PBU Haiki Prazargi Convener Irendrona Afaba Kunai Ama Puraknaba Hotnabada Mikal the Sel Yenba Money Amdi Muscle Power Si Yariba Makai Sawat Pigano Senjau Paiba Power Paiba Singna Kihen Kanghalaga Chat Pigano Thongna Fana Isai Sagi Apamba Mirep Sing the vote Tadabiu Haiki Dr. M. Naranahai Mikal the Sel Yenba in a corruption Laknabagi Achoba Maram Oi Nahawi Lamdamasigi Miam Su Tokpi Raktuna Kanglon Chumna Aranba Yaudana Miam Gi Mihut Kanaba Hotnaminasi Selna voter Laibagi Chatnabi Asum Lehelabadi Lamdamasi Kaidonunda Chokotpa Ngamloi Haina Fongtoki. पैसा पाइब कांगबुन नत्रदि राजनीति सि तौब यादब गुंडा ताकूगी थब हैनद्रदि राजनीति तौबसि माइ पाओइदोबा मदुदा हैनरपुइ चनप थाब प्रजाद मरान सिजबदि नत्ते दु प्रजासु कन्सेस ओइबियोबा लान लमजिंग बिग्रे मदुगी लांगद थुरे अचुंबा समाजम पुरकने कदाइदो ओइथोकदोरिनो ख्वाइ बिनरिबदि पैसा येले फरे तौरोने मोय अपाम अंगम तौरो अदु कैगिनो मोइने हजि पैसा येना येला मतुंग मोइ कॉन्फिडेंस लेते मोइ कानी हेबजे मोइदा थाजब लेतेदना बुट कैप्चर तौदना अदगी प्रॉक्सी तौदना मयाम सिंगी नुपा मचा नहा अंगांग मयाम अमा नुपी मचा मयाम अमा हंद बोत चंजबी हराउजबा हंद दे बोत हदा फंगनी हाबे हराउजबा प्रजा मयाम अमा हंद अनौ अमा चेंज अमा तौगे अको लेबा ओन मम पुरके हाबे थाजबा लेजबा बोत नमगे चाहि मंगा ngaijappa मयाम दुगे चाहि मोइ हक मयाम दु मत्पी बजे मसी याम नुंगाइता बाइतारे अखोगी प्रजा सिंग द थ्रेटन तव नंग सिदई द बोट थादद्रगदि नंग अशोक अपन लाकनी नंग अदु तवगनी हायबा अदुगुंबा यामना मसल पावर सिजनबा सिगुंबसे अखोई सिगी मायोक सिदा प्रजा पुंबा अचुंबगी दमकता अखोई लेबेनबम संगी हायबसे माइजनिंगी Hadak pangtokhiba Lok Sabha Mikhal the inner gi oina vote thadanakiba Hengai Assembly constituency gi manung chana leiba Kairang Muslim gi polling station ahum repoll tawgani haina media gi kuthangda fongdorokliba si maram cha de praja singna yaba ngamloi haina Kairang Muslim Social Development Committee gi Secretary General Muhammad Anwar Shahana fongdorokli Kairang Muslim Social Development Committee ne sinduna Kairang Muslim maning laikai da leiba committee sigi office ta committee sigi members sing amasung Kairang Muslim khunja sing yauna pangtokhiba paugi mifam amada Anwar na makatana hai inner gi oina tha sigi taraga nipan da vote thadanakiba vote aduda Hengang Assembly constituency gi manung chana leiba Kairang Muslim gi polling station number 2 by 31 2 by 32 amasung 2 by 33 haiba polling station ahum masida khatna chainaba pamdaba thodok amata thokiba leite haiki Asguma polling station sing asida Mikhal amuk hangani haibasi maram chadi hairi Haugiba tang train pan gi adugum loba election thathaba numit adu yamna shanti oina ingna chikna hingsa amata yaudana crime amata thoktana mioiba khuding maki voting right phanghan laga ingna chikna loisan khiba voter right pi khiba numit ni press note ta khabar da ISP da impact ta news ta aikoina hangani haibagi ta phangjariba se maram chade kairang muslim parja khuding mangna hanba yaroi haiduna aikoi condemn tawjari numitu da loiraba phawbada election agent pumbana isa isana karigumba crime amata thoktre haiduna presiding officer gi mamangda sign tawra yamna ingna chingna loisan khiba adugum laba vote ni maramaduna asigumba yamna mathong hutaba kanagumba kharana insallaga vote si hannanaba pre plan tawba haibase gairang punja khuding mangna yaningde adukki matik ikon condemn tawi Nambol Kendra gi manung channa leima pokpam dasu inner Manipur parliamentary constituency Mikhal niom chumna pangthokide haina BJP Manipur Pradesh ki wangangloi Dr. Nimai Chan Luwangna thamkiba wafam yumfam yaudaba aranbani leima pokpum gi polling pumba video recording amadi webcast tawduna free and fair da miyam na santi oina vote thadana ki haina Nambol Block Congress Committee gi General Secretary Organization S Chandrakantana thamlakli Nambol Barzada Labor Nambol Block Congress Committee office ta Paumi Singh Unabada S Chandrakantan Hai status ki masak naiba veteran politician ama oiba Dr. Nimai Chan Luwangna kariguba Mikhal gi proof amata laitana leima pokpam amadi Nambol Kendra gi miyambu lan uhannaba yaba mawongda media da aranba wafam thamliba adu athu matamda withdraw tawbiyo haiki leima pokpam gi polling station singda BJP gi agenda mata laiki de haiba wafam adugi matangda sengdokladuna Chandrakantana Hai Leima pokum da labor polling stations singda BJP gi oiba inner region oizage haiba wafam amata lakide loinana presiding officer na su polling station singa sida BJP gi agent oina ba haiduna mioi amata order thoktuna khankiba laite haiki
BJP की स्पोक्सपर्सन ना मुन्न खंगदना अमसुंग अखोगी इलेक्शन की लेरिबा मॉडल कोड ऑफ कंडक्ट अदुगे इलेक्शन की कंडक्ट रूल्स खंगदना पंगाय हाइबने न लवी मागना कैदोंदा अखोइदा प्रमाण पीबंग मोय पोलिंग स्टेशन अखोई तरुक्सिदा कनागुंबा BJP की इनर एजेंट ओगे हाइदना प्रिसाइडिंग ऑफिसर दा अखोई फॉर्म सबमिट तोरपम लेते अदुगा प्रिसाइडिंग ऑफिसर ना कनागुंबा मबु BJP की इनर एजेंट नि हाइदना अपॉइंटमेंट पीगिबसु लेते हाइबा यानी हाइबगी मोंगदा पंगाय हाइबा याम फते जोनसियो अखोई रमानदा अखोई साइबको उनब मतमदा मागना हाइबसी इट्स एंड एवरी पोलिंग स्टेशन लोइनबक वेबकास्ट नत्रगना अखोई वीडियो रिकॉर्डिंग तौगनी मदुगिदमत टेंडर तौरे हाइबसी मागना अखोइदा हाइबिरखरे इसामक अखोइगी चीफ मिनिस्टर ओइरिबा मा मसामकी केंद्र सिदा सेंसिटिव नत्रगना हाइपर सेंसिटिव ओइबो पोलिंग स्टेशन बु याउदी हेबसे मसी अखोइदी अंगपुसु फावे हंदक कॉन्स्टिट्यूएंसी खरद रिपोल पांथोकदरिबा द पोलिंग स्टेशन खुदिंगमक्ता पॉलिटिकल पार्टी खुदिंगमक्की इनर एजेंसिंग सुना फमहंदुना रिपोल तौगनी हाइबगी एश्योरेंस आरोना पिहन्निंगी हाइना NEITP द इनर की मेरेप ओइरिबा RK आनंदना फोंदोरक्ले लागिबा तांग कुनगमरी द पांथोकदरिबा रिपोल असगमरी लेनना तेरादा लेब NEITP की ऑफिस द पांथोकिबा पाउंग गी मिफम अमदा महाकना मखाताना हाय असगुम फिबम असि लेत्रबदी रिपोल तौबगी थोइना वहनथोक लेरोय वोट थादबदा इनर एजेंट फंबंग ngamdaba haibasi terrorist tauba natraga किहनबदगी ओइगनी इनर की वोट थादबा सिदा रिपोल तौबगी फिबम अमा लाकबा सि यामना लाइबक थिबनी अचुंबा पांगथोकनबा फ्री एंड फेयर ओइबा मखल अमगिदमक रिपोल तौगनी हाइबसिमदी यामना थागतनिंगाइ हाइकी ECI amadi RO haigada akhoi suggest tong base polling tawdoriba mafam singsida inner agents loin ma khoi chi issue tawi aini ensure to hangning ba hai tai hai riba jaga polling station khudingmakta party singsigi voluntarily haigada akhoi na agent to people ngamdre hairagadi to wanba moy aduga people ngam taragadi moigi presence should be ensured ngasi laiba ruling gi khangde minister involved tawri state of my kendra me amama adum misuse toroga abuse toroga corrupt toroga adum proxy to bagi boot capture to base adum tala in the past and hariba jaga singsi free and fair poll gidamta repolling tawni hai taradi hariba conditions me also fulfill tawdragadi there's no point repolling to art tokte india se democratic country ne se art surok thoreba NEITP gidi asengnamak akhoi sigumba activities da indulge tawjade tawnabagi wakhal su leijade media da phongdoreiba tongan ba party singi silnaw singdasu tawbiganu haina akhoi NEITP gi taraptagi su phongdokchari लमफेल पुलिस स्टेशन के मनुंग चनबा एयरपोर्ट लंबी द लेबा लिटिल फ्लावर स्कूल के मैन गेट ममांग दंग से युपुंग तरुक मिनट कुन ताब दुवाई द इंडिया मेड हैंड ग्रेनेड अमा थनमले हैंड ग्रेनेड अदु अमुबा प्लास्टिक बैग अमगी मनुंग द थमंबने लोइना एयरपोर्ट त लेबा 5JK राइफल्स की पर्सनल सिंगना थेंगनरपदगी लमफेल पुलिस स्टेशन द पाव पिरखिबनी हाइदे बॉम लेरे हाइबा पाव फंगबदगी इम्फाल वेस्ट एडिशनल SP ऑपरेशन एक घनश्याम शर्मा 5JK राइफल्स की मकोक थोंब ऑफिशियल सिंगना बॉम लेबा मफम अदुदा चंगसिन के तुंगदा मणिपुर पुलिस अमदी 5JK राइफल्स की अपुनबा बॉम डिस्पोजल टीम अमना बॉम अदु अयुपुंग निपान मखाई ताब दुवाइदा सोयंगाम याउदना लौथोखी बॉम अदु लमफेल की डंपिंग एरिया दा अयुपुंग 9 मिनट यांखई ताब दुवाइदा पोखायहनकी पनबा याबा अमना लिटिल फ्लावर स्कूल दा था सिमक्तदा हैंड ग्रेनेड अमा KCP MC की लंचेन बना लुचिंगदुना पीपल्स वार ग्रुप मार्क्सिस्ट सेंटर माओइस्ट कम्युनिस्ट पार्टी मणिपुर की अपुनबा टीम अमना थमलंबा लेख्रबने बॉम थमजिल्लंबगी थवोंग अदुबु डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसाम की चेरोल अमना अकनबा मोंगदा यानिंगदबा फोंगतोरक्ली मालेंगी मफम क्यादा ngasi वर्ल्ड अर्थ डे हाइना पालन तौबगो मणिपुर दसु थौरमसी लफल पाटा लेबा इंस्टीट्यूट ऑफ कोऑपरेटिव मैनेजमेंट ICM के कॉन्फ्रेंस हॉल दा पांगथोकरे थौरमदु द वुमेन्स एंड अर्थ सैमसंग अमसुंग ICM इम्फाल गा खुसमनदुना प्रोटेक्ट्स द स्पीशीज हाइबा थीम दा पांगथोकी थौरमदुगा मरी लेना ICM इम्फाल के डायरेक्टर डॉक्टर N रंजना पौमी सिंह दा हाई मालेमसी कन्ननबा अमदि पॉल्यूशन सिंगदगी ngaktoknabagi pandamda अर्थ डे की थौरमसी मालेंगी मफम क्यादा मणिपुर याउना चही खुदिंगी पांगथोक्तुना लाकपनि हाइरि यूमदसु पेरेंट्स सिंगना आंगांग सिंग तंबीबा ओजा सिंग तंबीबा दुगा कोई जापान दगा तोरिबा सिस्टम एजुकेशन सिस्टम प्रैक्टिकली ताबा चाखुम दिगी पोर हुंदरे ओय थाव हुंदोपसे कोई सिंग दा हाबजन दे हाबना चिंग मतोंगान मदु हुंदोय मदुना कोइना योगिदोरिब से कोइना ड्रेन योगि मतमदा लोकताक योगिदोरिबने कोइ तुरेन योगिदोरिबनी अदुना फत्तबा करीबु थादनी करीबु थादरोय हाबना चिंगबा दि उमंग यान थोराइबा मयाम असि पुलपना कोइ प्रजा मयाम गी अवेयरनेस समा स्कूल की छात्र सिंग अदुगा कंसर्न डिपार्टमेंट्स NGO सिंग अदुगा पीगी संस्थान मयाम मयावरी
ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯃꯁꯤ ꯂꯣꯏꯅꯃꯛ ꯇꯧꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟ ꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯒꯣꯔꯃꯦꯟꯒꯤ ꯁ꯭ꯀꯤꯝ ꯇꯣꯉꯥꯟ ꯂꯩꯈ꯭ꯔꯒꯁꯨ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯁꯤ ꯈꯔ ꯁꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ Amarom the Student Union of Kanglai Park Suk Imphal East District Committee na susinduna numit asi palan tawki thoramadu kongba Dhobi Lampak ta leiba Laishram Mani Memorial English Academy da pangthoki पुन्ने हिंगमिन्नरिबा थवाई पानबसिंगसे ngakpi senbibase akoina mathau tai malemgi mapu akoina hujik oire jurassic period tadi malemgi mapu se dinosaur na oiramne hujik mapu oiriba akoina kaisu khandadana ipot iran phoidatna mundatna manghan gadabado adudagi kannana bani naha oiriba rup sing na khoida khoina tungi mirolda paujel ama piramnaba thabak oina pangthoklamnaba asigi thauramase malem sigi lebak chamaga marfudra ni thoi da pangthoiba u thaba haraga hobo kyam thingna u howanba adamai tawdana tungi mirolda nakoina lehoriba khoiga punne hingminariba atopa kangdokpi thawai pan besingse makoibu malemgi leimai sidagi muthatana naba ngasi paujel pirisini Chahi khudingi Harricon na lubasugi mapo kumonga mari lainana sinba khangminasi iramdam kui chamadi tomthil khudol tambagi thoram handak chahi gi oina su laklima me taragatarukta pangtholagani haina lubasugi Secretary General Vice Surjit Kumar Kumana Fondorkli Wafamasi ngasi kono mamangda leiba Harricon ga office ta pangthokiba pawmi singa unaba mada fondokibani lubasugi President L Ratan Kumar na hai me taragatarukta ZM Hall da pangthokodarba numit asida lamdamasida leiriba furuk khudingmakna saruk yabiu loinana hairiba numit asida kanagumba lup amata na general strike kobiganu haina appeal su tawrokli angang singsida maraibak maramdamje nungsibagi magi nationalism gi feeling bihunje kitang oirasu phawhanbada mateng oigadra haidana 2010 dagi haujarakanda khangminasi iramdam hairaga khoina quiz competition ama Harricon gi mapok kumon thauramjiga mari leinane he khoi pangtokpani angang singsida maraibak maramdamje nungsibagi Singzamai Mathak Thokchom Laikai Senior Citizens Forum gi Nipalak Suba Foundation Day gi thoram forum asina sinduna Singzamai Mathak Thokchom Laikai Imphal da leiba YWO gi Sports Ground da pangthokring asigi thoram adugi sarugam oina forum amasung Imphal West Legal Services Authority anina kusamna duna authority gi sponsor makada nomagi oiba legal awareness program masu pangthokki Childhood Cancer ki matang the awareness program among asi Wangkhaida leiba Eden Public School da pangthokre Lions Club Imphal East na sinduna pangthokhiba thoram aduda childhood cancer ki matang da Dr. Singh na wangangki Kakching District ki Thongnawjam da leiba Eureka Academy gi boarding da leiba Mahiroi nupi macha nupa macha punna chamaga kunthra rom over fiber puk lengba thinba tawbadagi Kakching District Hospital amasung Hianglam gi Public Health Center da pukatuna laikana kre Impact News na fangba pawta boarding adu da leiba Mahiroi sing adu ngarang numidang boarding adu da thongba broiler yen amasung kamen asinba thongba mahi chanaki hairi chak charaba matung ahingi matamdagi mahiroi khara hana khong hamba puknaba amadi over na chingba tawba horkibane ayuki matam fawbuda atopa mahiroi mayam amasu over fiber torokpadagi mahiroi sing adu Kakching District Hospital amasung Hianglangi Public Health Center da pukatuna laikana kibani Mahiroi Singh Hospital da pukatpagi paw fangbadagi Food Safety Officer Kakching amasung Thawbal yauna staff sing Kakching Additional SP Mangpu Khongchai MPS na District Surveillance Unit Thawbal ge official Singh na hospital amadi school adu ge boarding da chatuna Mahiroi Singh na chakibai insangi sample khongwatki Amsu Mayai Loisangi Joint Secretary Moirang Them Pravin na Manipur da Lairiba Lanai School Singasi gi boarding amasung lanai mioi singna chalairiba boarding singasi leingak na mityeng changba chumli mahiroi singi khandana lanai gi sel phangnaba mawongda boarding chalaiba si Amsuna tumin na yengtuna leithokloi hairi Business taki oina hostel chalaiba mayama yaurkana ngasidi recognize da satra singna kari sari kari thali select bida sendalan bi chatba sasilakpa hostel mayama lekanda mayro sing sida hena awfam tarngai ani lite aduga loina government asu masigi sabi asuma tidona ba government putting sisani amsuna ngasi nasidagi hona boarding school sida na survey torkan ku be explain business taki oina hostel chalaiba mayama yaurkana ngasi
More Hospital da numit tarani rom ising fangdabadagi anaba laying balakpa khakta natana hospital gi staff sing su awaba mayok nare Indo Myanmar border town More da labor sub district hospital asida PHD na numit tarani hena ising Tharak tabadagi awaba mayok na bani hairi ising leitabana ana ye kaya amadi skin disease kaya ama narakpada taste tauba amadi chamthokpana chingba thabak sing da apan bo oire hospital adugi medical official oiriba Dr. Cecil na numit tarani hen ising fangdabana ising sizinadaba yadaba laboratory lever room dental patient amadi staff sing na sizinanaba lanai oine ising leibada nongmada lupa lishing ani dagina ahum forward changli Torel dagi ising chingkhat laga sezina gadabada su Torel gi ising kai hen na motpana sezina ba yadre mari leina ba department athu matamda midyeng changbiduna hospital gi awaba si kokhan biu haina phongdorokle इसिंगसे ताद्रबनिना नोंमदा लुपा लिसिंग अनी देना अहुम बहुदुम चंगी इसिंग लई तारगदि अदुगिदो खुदोंग चादबा ओइरगना अखोइना तुरेनदगी चिंगबसु यावे तुरेनदगी चिंगबसिगी इसिंगसिना हॉस्पिटल सेंगबा मतमदा क्लीनिंग से फजना तौबा ngamde इन्फेक्शन थोकपगी चांस याम वांगना लई पेशेंटदसु अवाबा मयाम मा मायुक नै ओइना हाइजेनिंगदि कंसर्न डिपार्टमेंट दा खितंग मियेंग चंगहनिंगी National Rural Health Mission Manipur amadi Manipur Lainga ki Medical Directorate ani gi makhada More Sub District Hospital da ngasidagi lemna hidak langthak sing fanghanaba pandamda pharmacy ama hangdokre hospital asida pangthokiba pharmacy hangdokpagi thorongda mari leina na More Hospital gi medical store keeper Andy Samtena Paumi Singh da hai More asi karbar gi lamda yam chawna maming chatlabasu BPL AY card paiba lairab imung kayama leiri maramaduna sel puthoktuna hidak leiba ngamjadaba miyamna More Hospital da laktuna pharmacy asidagi hidak langthak sing asi lobiu haina appeal tarokli loinana pharmacy asida fangdaba hidak langthak sing su Pradhan Mantri Jan Osari Kendra gi pharmacy da subsidized rate ta loba yagani haina phongdoki Government of India na Government of Manipur Medical Director Health Services natraga NRHM koina supply toba free of cost medicine e koina free na ngasidi gi hona phayana jenle ajaba araiba makhese lagrega lobiro doctor gi khud gi hona jegrega en koina pigani aduga opposite da leiba Pradhan Mantri gi se home na magi company red da nakhoi medicine phangba jagani haina public da announce tobire government Matang sois da break amlog jage break ki matung da takel kolom laikai dagi fizam Mohindro misi gi mayok ta ngasi mihat pa putho u haiduna miyam na chief minister gi banglo tamna rally lakpada police ka mukna khibagi pau amadi Manipur sumaling gi tongan bi pau sing pudun lakchage impact news meeting ta dun review break ki matung da mayam ba mukha na taram nok chari Masak khangdaba miyoi singna mihat thina hatuna hundoklamba takgel kolom leikaidagi fizam Mohindro misi gi mayokta ngasi mihat pa putho haiduna miyamna chief minister gi banglo tamna rally lakpada police na thatkhre JC against brutal killing of PH Mohindro na misi sida chenaba miyoi sing pungkun gamari faub gi manungda puthokadabani haina laukthokraba matungda ngasi JC sigi mityeng makhada takgel kolom leikaidagi rally adu lakhibane Rally iduna Oriental College mapa yorokpada Imphal West ki additional SP Hemantana luchingba police ki team amana thattuna thamki mafamadu da police ka ngaihak muknaraba matungda miyam adu takgel kolom leikai tamna amuk hanna halaktuna mifam amasu pangthoki Mayung palaba nupa nupi sing na aronba mari thambada logi oiba chairak piningai oide haina Supreme Court na lauthokiba verdict pu Manipur Muslim Welfare Organization MMWO na awangba thakta yaningdaba phongdorkli atada labor organization asigi loisang da pangtokpa paumi singa unabam the MMWO ge media coordinator Pukrimayum Hazira na hai yum panbagi senglaba mari asi wahan thok leiraktanabagi machak ama oiriba verdict asi miyam na su yafam thokte yumbal mari bu awangba thakta lumna launariba Manipur khunai asidadi verdict asina chawna chaitheng pigani haiki Awang nongpok ki state sing da maru oina yumbal maribu yamna lumna laujaba Manipur gumba society da di hairiba verdict asina yamna chawba chaitheng ama piragani maram asina MMWO women wings na hairiba verdict asigi mayokta leptuna PIL thana ba sem sare loina na yumbal lambida matai manau natana atopaga aronba mari thambada Supreme Court na
Bardik ama pass tawrakpa asidi miyoiba amadi sa san singa sangdamnabada karisu khenaba leiraklaroi habada sukla lalaroi. NS Chingsongam Kauba Masagi Chahi Kuntrarom Suraba Mioi Ama Haukiba April Kungi Ayuk Pung Mapan Makairom Tabada Gi Tokibadagi Hanjelaktre Hari Hariba Mioi Si Ukrul District Ki Kasom Kulen Subdivision Gi Tarong Village Tagini Hausingna Imphal East District Ki Sangafam Gi Paumai Colony the Laibani Apopagi Ming na NS Isaac Kawi Hari NS Singsongam Hariba Mioi Si Fit Manga Wangi Kuchu Murangnai Mahakna Tokiba Matamda Asangba Machugi T-shirt Amadi Maroon Machugi half pan ama set ki Hariba Mioi Si Kana Gumbana Tengnabirabadi Manaknaba Police Station Natraga phone number 8729868903 7045841009 Natraga 8259031248 Amuka Naizage 8729868903 Natraga 704584109 Natraga 8259031248 Pau Pibiraka Naba Hairi Ing kumjali singamaga chanipan ga marfutara ga mathoi gi April kunga humdoi khongjom numitna lakpada Manipur Kanglei Park ka British ka sokna kiba tungan ba lanfam kaya da iraiba ki ning tambang ngak namagi damak thawai na ponta pi khraba laikhidraba athoba thobi singi mafam da kor komna thadorokpa cherola mada ikai khumna utpaga loinana makhoina leiba ki ning tambang ngak namagi damak lauramba thodang adubu tobimal khangba ulakli Korkongi Publicity Committee na Thadorpa Cherol aduna makata na hai kumjali singuma chamapal ganim fugu tareta Indian Independence ek chatnaraba matung masagi mangluraba sovereign independent state ki status amuk hanjinduna sovereign Asiatic People's Republic oikiba adubu kumjali singuma chamapal ganim fuga mapan gi September kunga mathoida India da amuk merge tauki Hausingna Manipur gi leingak pairiba singna minister fam soidraga loire haiduna Santa gi yathang induna mapuna yanaba chatpada miyam gi mayokta thabak kaya leptana chatharakli Manipur na ning tamba malengi miyam gi mangda furup ama oibagi masak manga leina hingi hairabadi ning tamlan amana ning tam halaba matamda miyam gi leingak purakkatabani hairi Khongjom Dena Lakpada Manipur ki Governor Dr. Najma Haptullah na Manipur ki Miyam da Pauzel Lakli English ng Machamapla Merfutara Mathoy da Sokna Kiba Anglo Manipur Ward da Hanbalay na Mariba ki Damak Thawai Kat Kiba Athoba Singbu Numidasin na Lakpada Miyam na Ikay Kumnab Utli Adubo Lingzel Manadaba Mikupta Migi Makapoli Haibagi Parasu nga Sigi Numit Asina Tambiri Maramaduna Lamdamasigi Apunba Amadi Amatta Oibagi Saktam Gidamak Miyam Puna Wasak Minasi Haina Governor ki Pauzel na Fondorokli Nomination lakpada Chief Minister Nong Thomam Birena su leikidraba thobu singi mafamda leibak miyam na ikai khumna utkadoriba sida mahaksu sarukyari haina fongtorokli Chief Minister na thobu singa sibu ningsing baga loinana aikoi mayam punamakna lamdam sibu chokotpa ahongba puraknabagi maikai lomda changsilasi hairi Khongjom Dena Lakpada Youth of Kanglei Park ki Cherol Amanasu Athoba Singi Mafamda Ikai Kumnaba Ulakli Works Minister Thongam Bishozin Asu Nominasin Lakpada Laikhidraba Athoba Singi Mafamda Ikai Kumnaba Utli Khongjom da Sokna Kiba Aroiba Ningtam Lalbu Ning Singduna Hayeng Thobal District ki Kheba Chingda Leiba Khongjom War Memorial Complex ta Khongjom de Ningsing Thoram Pangtokani Thoramadda Governor Dr. Najma Haptullah Amasung Chief Minister Nong Thomam Birena Luchingduna Laladu Thawai Thakraba Athoba Singi Mafamda Lei Katun Ikai Khumnab Utkani Memorial aduda Lei Katpa Amadi General Salute na Chingba Piba Loiraba Matung Pauna Brizabasigi Mitamda Lei Katkani Tungda Khongjom Turel da Tarpon Katpaga Loinana Khongjom Lal gi drama su miyam da utkani hari Desam na chahi khudingi leptana chatharakpa mahiroi khunai amadi leibak miyam gi dabak ka thoklaba I haiba hiramda chahi asigi oina su hayeng April kunga humdoi amadi kunga marida I katpagi thoram ama Caesar Hospital and Research Center Langolda amadi Remsta 69th mega blood donation amadi 70th mega blood donation haina mingtholaga desam na pangthoklagani haina cherolamada khangalagli
ngasi MJ Venue gi akoi bada Imphal West Police ki Additional SP Operation AZ Sarma gi miteng makhada Commando OC o achobana luching duna paksa na thiba humba gi thabak chathakre nupi police yauna chathakiba thiba humba gi manung channa mafam aduda Lairamba nupam di nupi lishing ama rom punna verification tauki loinana masagi saktak che yaugdaba mioi kunga mapan fagatuna makhataba verification gi dama City Police Station da sinaki National Film Archives of India amadi Films and Television Institute of India na sinduna May 6 June ama fauba Pune da pangthokodariba nifuga marirak suba summer course in film appreciation da Manipur gi mioi ani Manipur State Film Development Society MSFDS na sponsor tawani hari masida saruk yaningba sing na April 15 fauba gi manungda application form MSFDS da thazil ngaba kangalak loina na delegate khanba gi interview na April 16 ta pangthokani haina MSFDS ke secretary na thadropa cherol mana kangalak Northeast Student Organization Jalandhar ni Sozna Sinduna Pangtokpa Northeast Fiesta Haina Mingtonba Taurongi Mari Sub Edition Mapung Fana Loy Pangtokton Loisin Kre Haukiba April Kundagi Hauduna Ngarang April Kungamatoi Fauba Numinini Chupna Chatakiba Tauramasi Punjab ki Jalandhar da Leiba Shopping Mall Viva Collector Pangthokibanit Northeast India ge folk music traditional dance ethnic based fashion show art and crafts tourism amadi saknai raba sing ge performance sing loinana Manipur ge designer Lintoi amadi painting artist Tony Thokchom gi work kaya yauna uthoktuna mai pakna amadi mapung fana thauramadu pangthoki Manipur da food industry ki lamda ahanba oiriba Kangla Food Products lamjingba group ki unit ama oina acha thaki potlam sing puthok lagani ngarang Thobal Haukha Kiam Babu Bazar da leiba lamjingba Motors Private Limited ki office da pangthokpa acquisition taungnabagi thauram amada Kangla Food Products ki managing director na makoi ki confidential Chi Chang Singh lamjingba group ki chairman da kusina ki hairi Hauze ngasi nomagi sanabagi pau Ahum Suba Sangai Trophy Veteran Football Championship ke quarter final matching Sananaba Sem Saba Loikre RK Fortune Developers Private Limited ki Center Makada United Veteran Football Association Manipur na Sindhu Imphal ki mapal kangjebungda nga sayuk sana ki ba tournament ki kungamapan Suba Likta TRVSA Malomna CVFA Chazingbu Panjal Mari ani da Mighty Pibang ki tournament ki ngasi nuktil sana ki ba kuntraka matoi Suba Liktana VSAI Thangwaiban na VSA Sorabu Panjal Mari amada Mighty Pi ki ba loina na tournament ki aroiba league match na FC Imphal na VSAC Churchanpur bu Panjal amasino da Mighty Pi ki tournament se da lamdam gi team taraga nipan amadi mapalang gi team ama yaung na punna team taraga mapan na sarukyari hayeng chathariba football tournament gi ahan ba quarter final da SHDFA DVA Southern Hills amadi mapalam gi team amo oriba DDVFA Nagaland ga ani suba quarter final dana Flame Babupara amasung ATVFA thangmaiban anina lamba taunaragani Moirangi Tronglaubi awang Green Park ta chatharakpa ahum raksuba under 15 5-man soccer knockout football tournament 2019 ngasi loisin kre tournament loisin baga mari leinana sanakiba final match da ZUST Tronglaubi bina Ilsa Naran Sainabu Panjal amasino da Mighty PK loina tournament sige makong matang taraba singda trophy amadi sel gi mana sing piduna pukning thawatki Hero Junior Girls National Football Championship ta Manipur gi nupi macha sing mai pakre football tournament asking asi sanakiba group C gi ani suba league ta Manipur na Goa bu Panjal mari sino da mai thiba pibangam ki All India Football Federation gi bidin makhada chathariba nupi macha ge football tournament se da India gi tungan mafam sing da gi lakpa football team kunga tare na group tare thokna khaidok tuna league match sing da akan balamba taunari thasi gi kunga mari da Manipur gi nupi macha sing na Tripura gi nupi macha sing ga lamba taunarkani Taramatoi Suba Loktak Trophy Football Tournament Neroka FC Sangakpa Maipakre NSPC Limited Loktak Power Station gi Santang Makada All Moirang Football Association Sinduna Moirang Multipurpose Higher Secondary School gi Sanabungdang asi Sanakiba Football Tournament asigi League Match amada Neroka FC Sangakpam na Nisa Thangmibun Bapanjal ahum anida Mighty Bapi Bungaki Thasigi Kungamari da Sanaga da Tournament asigi League Match amada Neroka FC Sangakpam amadi
KPFC ခါပတ်စံဘမ်အနီနလမ်ဘာတောင်းရကနေ Hero Junior League Imphal Zone gi ngasi sanakhiba league match sing da Trau FC Kwakatel Mai Pakre All India Football Federation gi meeting makhada ngasi Kumalampak Artificial Turf Ground da sanakhiba Junior Men's League Football Tournament asigi tarit suba league ta Trau FC Kwakatel na FC Imphal City bu Panjil ahum ani da maitiba piki tournament asigi ngasi nungtil sanakhiba Nipan suba league ta na Neroka FC sangak famam di BMSC Taubung Khok Panjil amamam chanaduna match asi draw chatki double leg basis ta chathariba football tournament asida Junior Men's ki team Marina Sarukyari Thasiki Kungamanga the Sanaga Bampan Suba Licta BMSC Taubung Khok Amadi FC Imphal City ga Tara Suba Lictana Trau FC Kwakatel amasung Neroka FC Sangak Fam Anina Lamba Taunarkani Ahanba MC Under 16 Boys Naurem Raj Ningthau Singh Memorial Trophy da PTCC Patchoy amadi UCC Uripok ani mai pakre Manipur Cricket Association gi meeting makhada cricket tournament asigi ngasi Haino Pok Ground da sanakiba 15 Suba League ta toss ngam kiba draw Kwakatel na betting hana sanakiba match asigi over taragamari ga ball manga da wicket tara maktura ga run yang kai gani toy kak lob ngam ki match asigi ani Suba batting sanakiba PTCC Patchoy over manga da wicket amata to dana mai pak pagi run yang kai taruk adu lobong ki tournament asigi ngasi YWC Langthabal Cricket Ground da sanaki ba taraga taruk suba lektana toss ngam ki ba UCC uripok na batting hana sanaki ba match asigi apiv over kontra da wicket taruk turga run cham yang kai taruk lobong ki masigi paukum da match asigi ani suba batting sanaki ba YWC Langthabal na over taraga taruk ball manga da wicket tara mak turga supnagi run marfuga nithoi khak logdana match asi run humputra ga mari da mai thiba nang ki chatharakli ba cricket tournament Minasgi hayeng makhataba league match ani sanaragani Ahanba Yumnam Rashmani Memorial Under 14 Voice Hockey Tournament KSSC Team B Kongman Amadi Hockey Union Laring Mamlaikai ani mai pakre ngasi konta lupta leiba ibado margin gi sanabung da sanaki ba tournament gi ani suba lekta KHSC Team B Kongman na Maira Basikong bu Panjil Mari ani da maitiba piki tournament gi ngasi sanaki ba suba lektana Hockey Union Laring Mamlaikai na CO Singzamai Wangma Katri Laikai bu Panjil ahum sino da maitiba piki Manipur Hockey gi meeting makhada YCCIC konta alum na sindu na chathariba tournament sa team mapan na sarukyari hayeng chathariba tournament sa gi makhata ba league match ani sanaragani Arabida bulletin sa gi headlines amuhana mayam da thamsage Chief Minister ki home constituency yaw na polling station taragani thoi tha sigi kungamari da naw na report tawragani haina Manipur ki chief electoral officer PK Singh na law thokre CM yaw na BJP ki minister amadi MLA ki assembly constituency Singh polling station taragani thoi da report tawragani haiba simag pangthokip election to the free and fair oidre takuni mafamadu ki MLA Singh ikai ba khangbiyo haina CPI ki candidate Dr. M Narana phongdokre Innergi Mikhalda Hingai Assembly Constituency ki Kairang Muslim ki polling station ahum report tawrgani haina media da phongdorokli ba si maram chade miyam na yaba ngamloi haina Kairang Muslim Social Development Committee na phongdorokli Amasong Nambol Kendra gi lema pokpam da Mikhal Nyom Chumna pangthoki de haina BJP gi wangang loi Dr. Dimai Chan Luwang na phongdoki ba wapam aran bani yumpham yaw da bani haina Nambol Block Congress Committee na hairi